ꯄꯨꯟꯁꯤꯕ ꯒꯥꯔꯤꯗꯨ ꯐꯅ ꯌꯥꯡꯅꯗꯤ ꯊꯧꯔꯛꯄꯅꯤ ꯑꯗꯨꯕꯨ ꯈꯖꯤꯛꯇꯪꯅꯤ ꯈꯦꯠꯅꯈꯤꯕ ꯂꯤꯡꯖꯦꯜꯒ ꯑꯗꯨꯃꯛ ꯊꯦꯡꯅꯈꯤꯗ꯭ꯔꯦ꯫ ꯄꯨꯟꯁꯤꯕꯅ ꯂꯤꯡꯖꯦꯜ ꯑꯅꯥ ꯑꯌꯦꯛ ꯌꯥꯎꯗꯅ ꯇꯦꯛꯇ ꯀꯥꯏꯗꯅ ꯅꯪꯒꯤ ꯍꯥꯟꯅꯒꯤ ꯄꯨꯟꯁꯤꯗꯨꯗ ꯑꯃꯨꯛ ꯍꯜꯂꯛꯇꯨꯅ ꯋꯥꯈꯜ ꯇꯥꯅ ꯑꯩꯒꯤ ꯏꯅꯥꯛꯇ ꯍꯜꯂꯛꯎꯀꯣ꯫ ꯅꯪꯅ ꯂꯥꯛꯀꯗꯕ ꯅꯨꯃꯤꯠꯇꯣ ꯑꯩ ꯉꯥꯏꯔꯝꯒꯦ ꯑꯗꯨꯒ ꯅꯐꯝꯗ ꯊꯃꯣꯏ ꯁꯦꯡꯅ ꯋꯥꯐꯝ ꯑꯃꯈꯛꯇꯪ ꯍꯥꯏꯖꯒꯦ꯫ ꯅꯪꯉꯣꯟꯗ ꯅꯠꯇꯅ ꯑꯩ ꯀꯅꯥꯗꯁꯨ ꯍꯥꯏꯔꯝꯃꯣꯏꯌꯦ꯫ ꯅꯪꯒꯤ ꯁꯦꯡꯂꯕ ꯊꯃꯣꯏꯗꯣ ꯀꯅꯥꯅ ꯈꯪꯕꯤꯗ꯭ꯔꯕꯁꯨ ꯑꯩꯅꯗꯤ ꯈꯪꯉꯦ꯫ ꯅꯪꯒꯤ ꯊꯃꯣꯏꯗꯤ ꯂꯥꯏꯖꯗꯒꯤꯁꯨ ꯍꯦꯟꯅ ꯂꯨꯔꯕ ꯁꯦꯡꯂꯕ ꯑꯌꯨꯛꯀꯤ ꯂꯤꯛꯂꯥꯅꯤ꯫ ꯄꯨꯟꯁꯤꯕ ꯊꯋꯥꯏ ꯅꯨꯡꯉꯥꯏꯇ ꯌꯨꯝꯂꯣꯝꯗ ꯍꯜꯂꯛꯏ꯫ ꯂꯝꯕꯤꯗ ꯒꯥꯔꯤ ꯈꯥꯝꯂꯒ ꯗꯨꯀꯥꯟ ꯑꯃꯗ ꯆꯪꯂꯒ ꯃꯤ ꯂꯩꯕ꯭ꯔꯣ? ꯄꯨꯟꯁꯤꯕ ꯆꯨꯔꯨꯞ ꯂꯩꯔꯒ ꯊꯣꯛꯂꯛꯏ꯫ ꯆꯨꯔꯨꯞ ꯊꯛꯂꯒ ꯉꯥꯏꯍꯥꯛꯇꯤ ꯑꯀꯣꯏꯕꯗꯨ ꯌꯦꯡꯉꯤ꯫ ꯏꯅꯦ ꯄꯩꯁꯥ ꯈꯔ ꯄꯤꯔꯛꯑꯣ꯫ ꯀꯔꯤꯒꯤꯅꯣ? ꯀꯩꯗꯧꯅꯕꯅꯣ? ꯄꯤꯔꯛꯑꯣꯕ ꯀꯩꯅꯣꯝ ꯂꯩꯒꯦ ꯇꯧꯕꯅꯦ꯫ ꯂꯩꯈ꯭ꯔꯦꯗꯀꯣ ꯅꯪꯅ ꯂꯩꯕꯁꯦ꯫ ꯀꯔꯤꯅꯣ ꯍꯟꯗꯛꯅ ꯂꯩꯗꯣꯏꯁꯤꯅ? ꯂꯩꯔꯒ ꯄꯨꯔꯛꯑꯒ ꯌꯦꯡꯉꯣꯕ ꯍꯦꯛ꯫ ꯄꯨꯟꯁꯤꯕ ꯁꯥꯟꯅꯔꯤꯕ ꯋꯥꯔꯤꯗꯨ ꯍꯥꯏꯐꯦꯠꯇꯤ ꯇꯥꯏ ꯈꯣꯟꯖꯦꯜꯗꯨ ꯇꯥꯈ꯭ꯔꯕꯒꯨꯝ ꯇꯧꯏ ꯍꯥꯏꯗꯨꯅ ꯐꯠ ꯌꯦꯡꯂꯛꯏ꯫ ꯂꯥꯏꯖꯅ ꯄꯤꯔꯣꯏ ꯍꯥꯏꯔꯣ ꯀꯩꯅꯣ? ꯑꯩ ꯊꯦꯡꯒꯦ ꯍꯥꯏꯕꯅꯦ꯫ ꯁꯨꯅꯤꯇꯥꯅ ꯃꯁꯤꯗꯤꯕ ꯀꯌꯥꯅꯣ ꯁꯦꯁꯦ꯫ ꯑꯗꯨ ꯏꯅꯦ ꯑꯩ ꯆꯠꯂꯒꯦ ꯉꯟꯅ ꯍꯜꯂꯛꯀꯦꯀꯣ ꯕꯥꯏ ꯕꯥꯏ꯫ ꯂꯥꯏꯖ ꯊꯣꯛꯂꯛꯄꯗ ꯄꯨꯟꯁꯤꯕ ꯂꯦꯞꯂꯒ ꯂꯩꯔꯤꯕꯗꯨ ꯎꯔꯦ꯫ ꯑꯌꯥ ꯑꯁꯤꯗꯤ ꯁꯣꯅꯤꯌꯥ ꯍꯣꯏꯒꯤ ꯁꯔꯗꯨꯅꯤꯅꯦ꯫ ꯁꯔꯁꯦ ꯁꯣꯅꯤꯌꯥ ꯍꯣꯏꯒꯤ ꯁꯔꯗꯨ ꯅꯠꯇ꯭ꯔꯣ? ꯑꯧ ꯃꯥꯅꯦ꯫ ꯂꯥꯏꯖ ꯍꯔꯥꯎꯅ ꯑꯌꯥ ꯁꯔ ꯑꯩꯅꯦ ꯅꯍꯥꯟ ꯂꯥꯛꯑꯝꯕꯗꯣ ꯂꯥꯏꯖ ꯀꯧꯋꯦ ꯃꯤꯡꯅ꯫ ꯁꯔꯒꯤꯗꯤ ꯀꯩ ꯃꯤꯡ ꯀꯧꯒꯦ? ꯑꯣ ꯈꯪꯉꯦ ꯑꯩ꯫ ꯑꯗꯣ ꯁꯔꯒꯤ ꯃꯤꯡꯗꯨꯕꯨ ꯑꯣ ꯑꯩ ꯐꯣꯟ ꯑꯝꯇ ꯇꯧꯒꯦꯀꯣ꯫ ꯄꯨꯟꯁꯤꯕ ꯖꯣꯟꯗ ꯐꯣꯟ ꯇꯧꯔꯒ ꯆꯠꯈꯤ ꯂꯥꯏꯖꯗ ꯍꯟꯅ ꯌꯦꯡꯂꯝꯗꯅ꯫ ꯂꯥꯏꯖꯅ ꯗꯤꯃꯥꯟꯗꯤ ꯋꯥ ꯍꯥꯏꯁꯤꯅꯦ꯫ ꯃꯤꯡ ꯍꯥꯏꯕꯕꯨ ꯄꯥꯝꯃꯨꯕ꯭ꯔꯥ ꯀꯩꯅꯣ ꯈꯪꯗꯦ꯫ ꯁꯛꯅ ꯃꯔꯣꯜ ꯑꯃ ꯐꯖꯕꯅꯦ ꯍꯦꯛ ꯀꯣꯏꯁꯤꯟꯕꯨ꯫ ꯂꯥꯏꯖꯁꯨ ꯆꯠꯈ꯭ꯔꯦ꯫ ꯄꯨꯟꯁꯤꯕ ꯖꯣꯟ ꯍꯣꯏꯗ ꯂꯥꯛꯏ꯫ ꯁꯣꯝꯗ ꯃꯦꯃꯥ ꯃꯆꯥꯅꯨꯄꯤ ꯂꯤꯡꯖꯦꯜꯕꯨ ꯃꯌꯨꯝꯗ ꯇꯦꯛꯇ ꯀꯥꯏꯗꯅ ꯂꯥꯛꯅꯕ ꯂꯥꯏꯅꯤꯡꯊꯧ ꯁꯅꯥꯃꯍꯤꯕꯨ ꯄꯨꯛꯅꯤꯡ ꯆꯪꯅ ꯈꯨꯔꯨꯝꯃꯤ꯫ ꯂꯩꯃꯁꯨ ꯂꯥꯏꯅꯤꯡꯊꯧꯕꯨ ꯈꯨꯔꯨꯝꯖꯔꯤ꯫ ꯑꯍꯤꯡꯒꯤ ꯃꯇꯝꯅꯤ꯫ ꯄꯨꯟꯁꯤꯕ ꯇꯨꯝꯊꯕ ꯌꯥꯗ꯭ꯔꯗꯨꯅ ꯃꯄꯥꯟꯗ ꯊꯣꯛꯂꯛꯏ꯫ ꯊꯥꯖꯕꯨ ꯌꯦꯡꯂꯒ ꯍꯧꯈ꯭ꯔꯕ ꯊꯧꯗꯣꯛꯄꯨ ꯅꯤꯡꯁꯤꯡꯂꯛꯏ꯫ ꯑꯃꯨꯛꯁꯨ ꯃꯣꯃꯣ ꯅꯣꯛꯆꯩ꯫ ꯑꯍꯥꯟꯕ ꯂꯤꯡꯖꯦꯜꯒ ꯊꯦꯡꯅꯈꯤꯕ ꯂꯤꯡꯖꯦꯜꯒ ꯈꯠꯅꯈꯤꯕ ꯑꯃꯃꯝꯇ ꯃꯤꯠꯃꯥꯡꯗ ꯎꯔꯛꯏ꯫ ꯑꯁꯨꯛ ꯌꯥꯝꯅ ꯃꯉꯥꯎ ꯊꯤꯕꯁꯤꯕꯨ ꯀꯩꯅꯣ? ꯃꯥꯅ ꯂꯤꯡꯖꯦꯜꯒꯤ ꯐꯣꯇꯣ ꯀꯥꯞꯈꯤꯕ ꯑꯗꯨ ꯈꯪꯅꯤꯡ ꯅꯤꯡꯁꯤꯡꯂꯛꯏ꯫ ꯅꯨꯃꯤꯠꯇꯨꯗ ꯄꯥꯔꯤ ꯃꯈꯣꯏ ꯑꯅꯤꯅ ꯋꯥꯔꯤ ꯁꯥꯟꯅꯕꯗ ꯐꯥꯎꯈꯤꯕ ꯁꯥꯎꯅꯤꯡꯕ ꯀꯔꯤ ꯃꯔꯝꯒꯤꯅꯣ ꯁꯥꯎꯅꯤꯡꯂꯤꯕ ꯃꯊꯟꯇ ꯍꯪꯖꯈꯤꯕꯅꯤ꯫ ꯊꯃꯣꯏꯅꯗꯤ ꯄꯥꯎꯈꯨꯝ ꯐꯪꯈꯤꯗꯦ ꯑꯗꯨꯕꯨ ꯉꯁꯤꯗꯤ ꯄꯥꯎꯈꯨꯝꯗꯨ ꯐꯪꯂꯦ꯫ ꯃꯤꯀꯨꯞ ꯑꯁꯤꯗ ꯂꯤꯡꯖꯦꯜꯕꯨ ꯎꯅꯤꯡꯕ ꯊꯃꯣꯏꯒꯤ ꯋꯥ ꯍꯥꯏꯅꯤꯡꯂꯛꯄ ꯃꯅꯥꯛꯇ ꯂꯦꯡꯗꯅ ꯂꯩꯍꯟꯅꯤꯡꯂꯛꯄ ꯐꯣꯇꯣ ꯑꯗꯨ ꯌꯦꯡꯂꯒ ꯑꯁꯨꯛ ꯐꯖꯕꯤ ꯑꯁꯨꯛ ꯌꯥꯝꯅ ꯆꯝꯖꯕꯤ ꯑꯁꯨꯛ ꯌꯥꯝꯅ ꯃꯉꯥꯎ ꯊꯤꯕꯤ ꯅꯪꯁꯦ ꯀꯔꯤꯒꯤꯅꯣ ꯑꯩꯅ ꯑꯁꯨꯛ ꯌꯥꯝꯅ ꯅꯨꯡꯁꯤꯔꯨꯔꯤꯕ? ꯅꯪ ꯂꯩꯇꯕꯁꯦ ꯏꯍꯥꯡ ꯍꯥꯡꯕꯒꯨꯝ ꯇꯧꯏ ꯊꯃꯣꯏꯁꯦ꯫ ꯅꯪ ꯀꯩꯗꯧꯉꯩ ꯂꯥꯛꯇꯣꯏꯅꯣ? ꯅꯥꯀꯟꯗꯒꯤ ꯂꯩꯃꯅ ꯕꯨꯡꯉꯣ ꯇꯨꯝꯕ ꯌꯥꯗ꯭ꯔꯕꯣ ꯅꯪꯕꯣ? ꯃꯥ ꯀꯩꯁꯨ ꯇꯧꯗꯦꯗ꯫ ꯏꯃꯥꯗꯤ ꯍꯧꯖꯤꯛꯐꯥꯎ ꯇꯨꯝꯗ꯭ꯔꯤꯕꯣ? ꯇꯨꯝꯕ ꯌꯥꯗ꯭ꯔꯦꯅꯦ ꯏꯃꯥꯁꯨ꯫ ꯏꯕꯦꯝꯃꯗꯣ ꯎꯅꯤꯡꯉꯤ꯫ ꯃꯥꯕꯨ ꯀꯃꯥꯏꯅ ꯂꯩꯔꯝꯒꯅꯤ? ꯍꯧꯖꯤꯛꯄꯨ ꯃꯥꯕꯨ ꯂꯥꯌꯦꯡꯕ ꯍꯧꯔꯝꯂꯗ꯭ꯔꯥ? ꯃꯥ ꯐꯔꯒ ꯂꯥꯛꯑꯅꯤꯀꯣ? ꯏꯃꯥ ꯀꯩꯁꯨ ꯈꯜꯂꯨꯅꯨꯗ ꯀꯩꯁꯨ ꯇꯧꯔꯣꯏꯌꯦ꯫ ꯃꯥ ꯐꯔꯒ ꯂꯥꯛꯑꯅꯤꯌꯦ꯫ ꯍꯣꯏ ꯍꯣꯏ ꯃꯥ ꯍꯦꯛ ꯂꯥꯛꯄꯒ ꯏꯃꯥꯅ ꯈꯣꯏꯗꯥꯖꯕꯤ ꯏꯃꯧꯒ ꯂꯨꯍꯣꯡꯒꯗꯕꯅꯤ꯫ ꯌꯥꯗꯕ ꯌꯥꯔꯣꯏꯀꯣ? ꯄꯨꯟꯁꯤꯕ ꯈꯨꯝꯂꯛꯇꯦ ꯇꯨꯃꯤꯟ ꯂꯩ꯫ ꯃꯥꯒꯤ ꯃꯇꯧꯗꯨꯗ ꯂꯩꯃ ꯅꯣꯛꯂꯒ ꯍꯥꯏ ꯌꯥꯗꯕ ꯌꯥꯔꯣꯏꯀꯣ? ꯑꯩꯗꯤ ꯏꯃꯧ ꯑꯣꯏꯖꯒꯦꯅ ꯃꯤꯉꯣꯟꯗ ꯍꯥꯏꯈ꯭ꯔꯕꯅꯤ꯫ ꯑꯩ ꯃꯇꯝ ꯈꯔ ꯂꯩꯈꯤꯅꯤꯗ꯫ ꯂꯨꯍꯣꯡꯕꯩ ꯋꯥꯁꯦ ꯑꯝꯇ ꯍꯧꯗꯣꯛꯄꯤꯔꯛꯈꯤꯅꯨ ꯏꯃꯥ꯫ ꯍꯣꯡꯕ ꯇꯥꯔꯕꯁꯨ ꯑꯩꯅ ꯄꯥꯝꯖꯕ ꯄꯨꯔꯛꯄꯗ ꯏꯃꯥ ꯍꯣꯏꯅ ꯍꯔꯥꯎꯅ ꯅꯃ ꯑꯣꯏꯅ ꯂꯧꯁꯤꯟꯕꯤꯌꯨ꯫ ꯕꯨꯡꯉꯣ ꯏꯃꯥ ꯂꯤꯡꯖꯦꯜꯁꯦ ꯃꯌꯥꯝꯒꯤ ꯃꯤꯠꯇ ꯎꯔꯤꯕ ꯃꯤꯗꯨ ꯅꯠꯇꯦ꯫ ꯃꯥ ꯍꯧꯖꯤꯛꯁꯨ ꯃꯁꯥꯒꯤ ꯏꯖꯠꯄꯨ ꯆꯦꯛꯁꯤꯟꯅ ꯊꯝꯕꯤꯕ ꯇꯁꯦꯡ ꯇꯁꯦꯡꯕ ꯂꯩꯁꯥꯕꯤꯅꯤ꯫ ꯂꯩꯃ ꯉꯛꯅ ꯀꯃꯥꯏꯅ?
ꯅꯨꯃꯤꯠꯇꯨꯗ ꯂꯤꯡꯖꯦꯜꯕꯨ ꯌꯦꯡꯈꯤꯕ ꯗꯣꯛꯇꯔꯗꯨꯗ ꯑꯩꯅ ꯍꯪꯕꯅꯦ꯫ ꯋꯥꯔꯤ ꯄꯨꯝꯕ ꯃꯃꯥꯗ ꯍꯥꯏꯔꯝꯃꯤ, ꯑꯗꯨꯕꯨ ꯅꯨꯃꯤꯠꯇꯨꯗ ꯂꯤꯡꯖꯦꯜꯕꯨ ꯐꯥꯈꯤꯕ ꯃꯤꯗꯨ ꯀꯅꯥꯅꯣ ꯍꯥꯏꯕ ꯍꯧꯖꯤꯛ ꯐꯥꯎꯕ ꯈꯪꯗ꯭ꯔꯤ꯫ ꯃꯥꯅ ꯈꯪꯕ ꯍꯥꯏꯕꯕꯨ ꯖꯤꯅꯥꯒ ꯄꯥꯔꯤꯒ ꯈꯛꯇꯅ ꯈꯪꯕꯅꯤ꯫ ꯄꯨꯟꯁꯤꯕꯅꯗꯤ ꯈꯥꯕ ꯀꯅꯥꯅꯣ ꯍꯥꯏꯕ ꯈꯪꯗꯦ꯫ ꯏꯃꯥ, ꯑꯩ ꯃꯥꯕꯨ ꯊꯃꯣꯏ ꯁꯦꯡꯅ ꯅꯨꯡꯁꯤꯔꯨꯔꯦ꯫ ꯃꯥꯕꯨꯅꯤꯅꯦꯍꯦ ꯏꯃꯥꯅ ꯏꯃꯧ ꯑꯣꯏꯅ ꯍꯥꯏꯅꯔꯦ ꯍꯥꯏꯁꯦ, ꯑꯇꯩ ꯀꯅꯥꯁꯨ ꯅꯠꯇꯦꯅꯦ ꯅꯪꯕꯣ꯫ ꯄꯨꯟꯁꯤꯕ ꯉꯛꯄ ꯑꯃꯗꯤ ꯍꯔꯥꯎꯕꯒ ꯂꯣꯏꯅꯅ, ꯍꯥ, ꯀꯔꯤꯕ ꯏꯃꯥ, ꯂꯤꯡꯖꯦꯜꯕꯣ? ꯃꯥꯅꯤꯅꯦ ꯃꯥꯅꯤꯅꯦ꯫ ꯄꯨꯟꯁꯤꯕ ꯇꯨꯃꯤꯟ ꯃꯣꯃꯣꯟ ꯅꯣꯛꯂꯒ ꯑꯍꯤꯡ ꯃꯇꯝ ꯑꯗꯨꯁꯨ ꯑꯗꯨꯝ ꯍꯧꯈꯤ꯫ ꯄꯥꯔꯤ ꯀꯅꯥꯒꯨꯝꯕ ꯑꯃꯗ ꯐꯣꯟ ꯇꯧꯔꯤ꯫ ꯐꯔꯦ ꯑꯗꯨꯗꯤ ꯁꯣꯏꯕ ꯌꯥꯗꯦꯀꯣ꯫ ꯍꯦꯛ ꯁꯣꯏꯕꯗ ꯅꯪꯁꯨ ꯍꯤꯡꯉꯣꯏ, ꯅꯪ ꯈꯪꯖꯤꯜꯂꯣ꯫ ꯁꯥꯔ, ꯑꯩ ꯐꯅꯕ ꯁꯤꯟꯖꯒꯦ꯫ ꯁꯥꯔꯕꯨ ꯑꯩꯅ ꯀꯔꯤꯁꯨ ꯆꯦꯟꯅꯍꯜꯂꯣꯏ꯫ ꯑꯗꯣ ꯌꯥꯝ ꯍꯩꯁꯤꯡꯅ ꯄꯥꯡꯊꯣꯛꯀꯗꯕꯅꯤ꯫ ꯑꯩ ꯋꯥ ꯌꯥꯝꯅ ꯉꯥꯡꯍꯟꯒꯅꯨ꯫ ꯊꯕꯛ ꯑꯁꯤ ꯃꯥꯏ ꯍꯦꯛ ꯄꯥꯛꯂꯕ ꯃꯇꯝ ꯑꯗꯨꯗ ꯅꯈꯣꯏꯅ ꯄꯤꯌꯣ ꯍꯥꯏꯕ ꯄꯩꯁꯥꯗꯣ ꯑꯩꯅ ꯂꯣꯏꯅ ꯄꯤꯒꯅꯤ꯫ ꯅꯨꯄꯥꯗꯨ ꯅꯣꯛꯂꯒ, ꯁꯥꯔ, ꯍꯥꯏꯅꯈꯤꯕꯁꯤꯃꯗꯤ ꯀꯥꯎꯅꯔꯣꯏꯁꯤꯀꯣ? ꯍꯣꯏ, ꯑꯗꯨꯒꯅꯦ, ꯌꯥꯔꯗꯤ ꯑꯅꯤꯃꯛ ꯂꯣꯏꯁꯤꯟꯈ꯭ꯔꯁꯦ꯫ ꯃꯥ ꯂꯩꯔꯗꯤ ꯐꯔꯛ ꯇꯥꯔꯛꯀꯅꯤ꯫ ꯀꯩꯗꯧꯉꯩ ꯂꯥꯛꯀꯅꯤ ꯍꯥꯏꯒꯦ? ꯄꯥꯔꯤꯅ, ꯅꯨꯃꯤꯠꯇꯨꯗꯤ ꯑꯩ ꯆꯞ ꯆꯥꯕꯤ ꯈꯪꯗ꯭ꯔꯤ꯫ ꯑꯩ ꯍꯦꯛ ꯈꯪꯕꯒ ꯅꯪꯉꯣꯟꯗ ꯍꯥꯏꯔꯛꯀꯅꯤ꯫ ꯍꯣꯏ ꯁꯥꯔ, ꯑꯩ ꯊꯝꯃꯒꯦꯀꯣ꯫ ꯇꯥꯃꯣ꯫ ꯍꯥꯎ, ꯀꯩꯗꯧꯔꯦ? ꯏꯔꯤꯛꯅ ꯏꯃꯥꯗꯣ ꯌꯥꯝ ꯎꯅꯤꯡꯉꯦ, ꯍꯌꯦꯡ ꯆꯠꯂꯨꯁꯦ ꯍꯥꯏꯒꯦ ꯇꯧꯕꯅꯦ꯫ ꯄꯥꯔꯤ ꯇꯨꯃꯤꯟꯅ, ꯐꯔꯦ, ꯑꯩꯅ ꯈꯪꯅꯤꯡꯂꯤꯕ ꯑꯁꯤ ꯃꯁꯤꯃꯗꯤ ꯈꯪꯗꯣꯛꯂꯒꯦ꯫ ꯏꯔꯤꯛꯇ ꯑꯣꯟꯁꯤꯜꯂꯒ ꯃꯣꯃꯣ ꯅꯣꯛꯂꯒ, ꯆꯠꯂꯨꯁꯦ ꯆꯠꯂꯨꯁꯦ꯫ ꯑꯗꯨ ꯅꯪꯕꯨ ꯉꯁꯥꯏ ꯀꯩꯗꯧꯔꯤꯅꯣ? ꯇꯥꯃꯣ, ꯇꯥꯃꯣꯒꯤ ꯐꯤ ꯈꯔ ꯁꯨꯔꯨꯕꯅꯦ꯫ ꯂꯣꯏꯔꯕꯣ? ꯂꯣꯏꯔꯦ, ꯐꯧꯔꯝꯗ꯭ꯔꯤꯌꯦ꯫ ꯃꯄꯥꯟꯗ ꯃꯤ ꯂꯥꯛꯍꯧꯋꯦ ꯍꯥꯏꯒꯦꯅ ꯆꯪꯉꯛꯄꯅꯦ꯫ ꯀꯩꯗꯧꯔꯝꯃꯤꯅꯣ ꯁꯤꯗ? ꯀꯥꯗ ꯐꯖꯅ ꯐꯝꯃꯒ ꯂꯩꯌꯨ ꯌꯥꯗ꯭ꯔꯣ? ꯑꯩꯗꯣ ꯃꯤ ꯑꯃ ꯁꯨꯝ ꯐꯣꯟ ꯇꯧꯔꯛꯄ, ꯑꯗꯨꯗ ꯋꯥꯔꯤ ꯁꯨꯝ ꯁꯥꯔꯒ ꯁꯤꯗ ꯆꯪꯂꯛꯄꯅꯤꯗ꯫ ꯑꯗꯣ ꯀꯅꯥꯅꯣ ꯂꯥꯛꯍꯧꯋꯦ ꯍꯥꯏꯕꯣ? ꯃꯁꯛ ꯈꯪꯗꯤꯌꯦ ꯇꯥꯃꯣ꯫ ꯑꯣ, ꯑꯗꯨꯗꯤ ꯑꯩ ꯀꯅꯥꯅꯣ ꯌꯦꯡꯉꯨꯈꯤꯒꯦꯀꯣ꯫ ꯅꯪꯁꯨ ꯅꯪꯒꯤ ꯊꯕꯛꯇꯣ ꯂꯣꯏꯁꯤꯟꯖꯔꯣ꯫ ꯍꯣꯏ ꯇꯥꯃꯣ꯫ ꯄꯥꯔꯤ ꯆꯠꯈꯤꯕꯒ ꯏꯔꯤꯛ ꯋꯥꯈꯜꯗ, ꯀꯩꯅꯣ? ꯀꯩ ꯋꯥꯔꯤꯅꯣ? ꯀꯅꯥꯕꯨ ꯑꯣꯏꯔꯖꯥꯠꯅꯣ? ꯏꯔꯤꯛꯅ ꯄꯥꯔꯤꯕꯨ ꯀꯧꯕ ꯂꯥꯛꯄꯗ ꯍꯥꯏꯐꯦꯠꯇꯤ ꯋꯥꯔꯤ ꯁꯥꯕꯗꯨ ꯇꯥꯍꯧꯏ꯫ ꯇꯨꯃꯤꯟ ꯃꯆꯤ ꯑꯃꯗ ꯂꯩꯁꯤꯜꯂꯒ ꯇꯥꯏ꯫ ꯋꯥꯔꯤꯗꯨ ꯐꯖꯅꯗꯤ ꯈꯪꯗꯦ, ꯃꯄꯨꯛꯅꯤꯡꯗ ꯏꯆꯤꯡꯗꯗꯤ ꯆꯤꯡꯅꯖꯩ꯫ ꯊꯣꯏꯕ ꯉꯁꯤꯗꯤ ꯄꯨꯟꯁꯤꯕꯗ ꯐꯣꯟ ꯇꯧꯔꯛꯏ꯫ ꯕꯕꯥ, ꯀꯃꯥꯏ ꯇꯧꯔꯦ? ꯈꯔꯗꯤ ꯐꯔꯛꯑꯦ, ꯑꯗꯨꯕꯨ ꯅꯨꯃꯤꯠ 18ꯗꯤ ꯁꯤꯗ ꯂꯩꯊꯈꯤꯕ ꯇꯥꯔꯦ꯫ ꯅꯃꯥꯗꯤ? ꯂꯩꯌꯦ, ꯄꯥꯏꯍꯜꯂꯛꯀꯦ꯫ ꯃꯣꯏꯕꯥ, ꯀꯩꯁꯨ ꯇꯧꯗ꯭ꯔꯕ ꯅꯠꯇ꯭ꯔꯣ? ꯃꯃꯥ, ꯀꯔꯤꯁꯨ ꯇꯧꯗ꯭ꯔꯦꯗ, ꯑꯗꯨꯕꯨꯅꯦ, ꯅꯨꯃꯤꯠ ꯈꯔꯅꯤꯗꯤ ꯁꯤꯗ ꯂꯩꯊꯈꯤꯕ ꯇꯥꯔꯦ꯫ ꯅꯨꯡꯉꯥꯏꯖꯔꯦꯗ꯫ ꯃꯥꯕꯨ ꯍꯧꯖꯤꯛ ꯀꯩꯗꯧꯔꯤꯒꯦ? ꯂꯩꯌꯦ ꯂꯩꯌꯦ, ꯃꯥꯁꯨ ꯄꯥꯏꯍꯜꯂꯛꯀꯦ꯫ ꯐꯖꯅ ꯁꯥꯟꯅꯧ, ꯑꯇꯩ ꯋꯥ ꯑꯍꯦꯟꯕꯗꯤ ꯍꯥꯏꯈꯤꯅꯨꯀꯣ꯫ ꯍꯣꯏ ꯃꯣꯏꯕꯥ꯫ ꯂꯤꯡꯖꯦꯜꯗ ꯐꯣꯟꯗꯨ ꯄꯤ꯫ ꯄꯨꯟꯁꯤꯕ ꯂꯤꯡꯖꯦꯜꯒꯤ ꯈꯣꯟꯖꯦꯜ ꯇꯥꯅꯤꯡꯕꯅ ꯂꯣꯏꯔꯦ꯫ ꯊꯃꯣꯏꯒꯤ ꯃꯤꯍꯨꯜꯗꯨꯁꯨ ꯍꯩꯅ ꯇꯥꯅꯕ ꯌꯥꯔꯛꯇ꯭ꯔꯦ꯫ ꯂꯥꯡꯇꯛꯅꯅ ꯈꯧꯔꯥꯡꯅ ꯉꯥꯏꯖꯔꯛꯄ ꯇꯥꯖꯅꯤꯡꯕ ꯈꯣꯟꯖꯦꯜ ꯉꯁꯤꯗꯤ ꯇꯥꯕ ꯐꯪꯂꯒꯅꯤ ꯈꯟꯕꯗ ꯊꯃꯣꯏ ꯑꯗꯨ ꯍꯔꯥꯎꯅ, ꯂꯥꯡꯇꯛꯅꯅ, ꯉꯥꯏꯉꯝꯗꯅ, ꯆꯤꯟꯕꯥꯜ ꯋꯥꯡꯃ ꯂꯥꯟꯅ, ꯇꯥꯁꯣꯟꯅꯅ, ꯇꯥꯍꯟꯕꯤꯔꯣ ꯅꯨꯡꯁꯤ ꯈꯣꯟꯖꯦꯜꯗꯣ꯫ ꯂꯩꯃꯅ, ꯕꯦꯃꯥ, ꯏꯃꯥꯅꯦ꯫ ꯂꯤꯡꯖꯦꯜꯅ, ꯏꯃꯥ꯫ ꯍꯣꯏ ꯍꯣꯏ, ꯏꯃꯥꯅꯦ ꯏꯃꯥ, ꯅꯪ ꯀꯩꯁꯨ ꯇꯧꯗ꯭ꯔꯕ ꯅꯠꯇ꯭ꯔꯣ? ꯂꯤꯡꯖꯦꯜ ꯉꯥꯏꯍꯥꯛ ꯇꯨꯃꯤꯟ ꯂꯩ, ꯇꯞꯅ ꯑꯃꯨꯛ ꯀꯧꯔꯛꯏ꯫ ꯅꯤꯅꯦ ꯂꯩꯃ ꯅꯠꯇ꯭ꯔꯣ? ꯂꯩꯃ ꯃꯣꯃꯣꯟ ꯅꯣꯛꯂꯝꯕ ꯑꯗꯨ ꯆꯞ ꯂꯦꯞꯄꯤ꯫ ꯅꯦꯅꯦ ꯍꯥꯏꯅ ꯀꯧꯔꯛꯈꯤꯗ꯭ꯔꯕꯗ ꯉꯁꯤ ꯅꯦꯅꯦ ꯍꯥꯏꯅ ꯀꯧꯕꯗꯨ ꯇꯥꯕꯗ ꯅꯨꯡꯉꯥꯏꯖꯗꯦ, ꯑꯗꯨꯕꯨ ꯈꯪꯗꯅ ꯇꯧꯕꯅꯤ ꯑꯁꯤ ꯈꯜꯂꯛꯄꯗ ꯑꯃꯨꯛ ꯃꯣꯃꯣꯟ ꯅꯣꯛꯂꯛꯏ꯫ ꯃꯥꯅꯦ ꯃꯥꯅꯦ, ꯅꯦꯅꯦꯅꯦ, ꯅꯪꯕꯨ ꯀꯩꯁꯨ ꯇꯧꯗ꯭ꯔꯕꯣ? ꯑꯩ ꯀꯩꯗꯧꯔꯒꯦ ꯅꯦꯅꯦ? ꯄꯨꯟꯁꯤꯕ ꯃꯃꯥꯗ, ꯃꯥ, ꯌꯥꯝ ꯍꯪꯖꯜꯂꯨꯅꯨ ꯕꯥ꯫ ꯂꯩꯃꯁꯨ ꯋꯥꯔꯤꯗꯤ ꯁꯥꯅꯤꯡꯉꯤ, ꯑꯗꯨꯕꯨ ꯄꯨꯟꯁꯤꯕꯅ ꯐꯣꯟꯗꯨ ꯂꯧꯔꯒ, ꯂꯤꯡꯖꯦꯜ꯫ ꯍꯥ? ꯂꯤꯡꯖꯦꯜ, ꯑꯩ ꯅꯪꯒꯤ ꯗꯥ ꯄꯨꯟꯁꯤꯕꯅꯦ, ꯈꯪꯗ꯭ꯔꯕꯣ? ꯈꯪꯉꯤ꯫ ꯄꯨꯟꯁꯤꯕ ꯍꯔꯥꯎꯖꯩ ꯂꯤꯡꯖꯦꯜꯅ ꯃꯥꯕꯨ ꯈꯪꯕꯤꯕꯁꯤꯗ꯫
ꯑꯗꯣ ꯂꯤꯡꯖꯦꯜ ꯃꯔꯛꯇ ꯑꯩꯒ ꯋꯥꯔꯤ ꯁꯥꯟꯅꯁꯤꯀꯣ ꯍꯣꯏ ꯄꯨꯟꯁꯤꯕ ꯈꯔ ꯆꯠꯊꯣꯛꯂꯒ ꯂꯤꯡꯖꯦꯜ ꯅꯪ ꯌꯥꯝ ꯊꯨꯅ ꯌꯨꯝꯗ ꯂꯥꯛꯑꯣ ꯑꯩ ꯅꯉꯣꯟꯗ ꯋꯥ ꯑꯃ ꯍꯥꯏꯗꯧ ꯂꯩꯀꯣ ꯅꯪ ꯌꯥꯗꯕꯁꯨ ꯌꯥꯔꯣꯏꯀꯣ ꯐꯣꯟꯗꯣ ꯀꯨꯟꯖꯣꯅ ꯑꯣꯏꯅ ꯄꯥꯏꯔꯛꯏ ꯕꯨꯡꯉꯣ ꯄꯨꯟꯁꯤꯕ ꯉꯛꯅ ꯐꯣꯟꯗꯨꯗ ꯌꯦꯡꯉꯤ ꯑꯗꯨꯒ ꯍꯥ ꯍꯥꯎ ꯀꯀꯥ ꯂꯤꯡꯖꯦꯜꯕꯨ ꯃꯥ ꯍꯧꯖꯤꯛꯇ ꯐꯣꯟꯁꯦ ꯑꯩꯉꯣꯟꯗ ꯄꯤꯔꯛꯄꯅꯤ ꯃꯀꯣꯛ ꯉꯥꯎꯋꯦ ꯍꯥꯏꯅꯦ ꯄꯨꯟꯁꯤꯕ ꯄꯥꯈꯠꯅ ꯀꯀꯥ ꯃꯥ ꯀꯃꯥꯏ ꯇꯧꯔꯤꯅꯣ ꯗꯣꯛꯇꯔ ꯂꯩꯇ꯭ꯔꯣ ꯀꯩꯁꯨ ꯇꯧꯔꯣꯏ ꯃꯥꯗꯣ ꯗꯣꯛꯇꯔꯅ ꯋꯥ ꯌꯥꯝꯅ ꯉꯥꯡꯍꯟꯒꯅꯨ ꯍꯥꯏꯕꯅꯤ ꯋꯥ ꯌꯥꯝꯅ ꯍꯪꯖꯤꯟꯈꯤꯅꯨ ꯍꯥꯏꯕꯅꯤ ꯑꯣ ꯑꯗꯨꯗꯤ ꯀꯀꯥ ꯑꯩ ꯐꯣꯟ ꯊꯝꯃꯒꯦ ꯍꯌꯦꯡ ꯑꯃꯨꯛ ꯇꯧꯔꯛꯀꯦ ꯍꯣꯏ ꯐꯣꯟ ꯊꯝꯈꯤꯕꯒ ꯄꯨꯟꯁꯤꯕꯅ ꯑꯁꯨꯝꯅ ꯈꯜꯂꯛꯏ ꯃꯥꯕꯨ ꯇꯥꯔꯝꯒꯗ꯭ꯔꯅꯦ ꯑꯩꯅ ꯍꯥꯏꯕꯗꯨꯕꯨ ꯑꯁ ꯇꯥꯔꯝꯕꯗꯤ ꯐꯅꯤꯗ ꯍꯦ ꯏꯁꯣꯔ ꯃꯥꯕꯨ ꯀꯔꯤꯁꯨ ꯊꯣꯏꯗꯣꯛꯄ ꯇꯧꯍꯟꯕꯤꯒꯅꯨꯀꯣ ꯑꯩꯒꯤ ꯅꯨꯡꯁꯤꯕꯁꯦ ꯃꯐꯝꯗ ꯐꯣꯡꯗꯣꯛꯆꯒꯦ ꯃꯥꯅ ꯍꯥꯏꯈ꯭ꯔꯤꯕ ꯋꯥꯗꯨ ꯂꯤꯡꯖꯦꯜꯅ ꯇꯥꯕ ꯇꯥꯗꯕ꯭ꯔꯥ ꯍꯥꯏꯕꯗꯨ ꯃꯍꯥꯛꯅ ꯑꯗꯨꯃꯛ ꯈꯪꯈꯤꯗ꯭ꯔꯦ ꯁꯣꯝꯗ ꯂꯤꯡꯖꯦꯜ ꯃꯀꯣꯛ ꯉꯥꯎꯏ ꯍꯥꯏꯗꯨꯅ ꯐꯣꯟꯗꯨ ꯃꯄꯥꯗ ꯄꯤꯔꯛꯄꯅꯤ ꯃꯥ ꯍꯥꯏꯐꯦꯠꯇꯤ ꯇꯥꯍꯧꯏ ꯑꯗꯨꯕꯨ ꯃꯥ ꯀꯔꯤꯁꯨ ꯊꯣꯏꯅ ꯈꯟꯖꯤꯜꯂꯨꯗꯕꯅꯤ ꯇꯨꯃꯤꯟꯅ ꯑꯗꯨꯝ ꯂꯩꯔꯝꯃꯤ ꯋꯥ ꯂꯥꯡ ꯏꯉꯥꯡ ꯉꯥꯡꯗꯦ ꯋꯥꯈꯜ ꯑꯃꯗ ꯃꯪꯂꯒ ꯂꯩꯕꯒꯨꯝꯅ ꯇꯨꯃꯤꯟꯅ ꯂꯩ ꯀꯨꯟꯖꯣ ꯃꯆꯥꯅꯨꯄꯤꯗ ꯌꯦꯡꯂꯒ ꯏꯆꯥ ꯅꯥꯕ ꯐꯔꯣ ꯅꯪꯅ ꯑꯉꯥꯡ ꯑꯣꯏꯔꯤꯉꯩꯗ ꯍꯪꯈꯤꯕ ꯋꯥꯍꯪꯒꯤ ꯄꯥꯎꯈꯨꯝꯗꯣ ꯏꯄꯥ ꯄꯤꯔꯒꯦ ꯏꯆꯥ ꯅꯥꯕ ꯐꯔꯣ ꯍꯥꯟꯅꯒꯨꯝꯅ ꯃꯉꯥꯎ ꯊꯤꯕꯤ ꯑꯩꯒꯤ ꯏꯆꯥ ꯂꯤꯡꯖꯦꯜꯗ ꯑꯣꯏꯔꯛꯑꯣ ꯑꯁꯤ ꯍꯥꯏꯔꯒ ꯃꯀꯣꯛꯇ ꯅꯥꯟꯊꯕꯤ ꯑꯗꯨꯒ ꯊꯣꯛꯈꯤ ꯂꯤꯡꯖꯦꯜ ꯃꯄꯥꯅ ꯍꯥꯏꯔꯝꯂꯤꯕꯗꯨ ꯇꯥꯔꯕꯤ ꯃꯤꯠꯇꯒꯤ ꯄꯤ ꯇꯞꯅ ꯁꯤꯟꯊꯔꯛꯏ ꯑꯗꯨꯕꯨ ꯃꯆꯤꯟꯗꯗꯤ ꯇꯞꯅ ꯃꯤꯁꯛ ꯑꯃꯈꯛꯇꯒꯤ ꯃꯤꯡ ꯄꯜꯂꯤ ꯈꯣꯟꯖꯦꯜ ꯊꯣꯛꯅꯗꯤ ꯀꯧꯔꯨꯗ꯭ꯔꯦ ꯅꯥꯁꯣꯟꯅ ꯀꯧꯖꯩ ꯇꯥꯃꯣ ꯁꯣꯝꯗ ꯁꯣꯅꯤꯌꯥꯅ ꯀꯩꯅꯣ ꯅꯪꯅ ꯍꯪꯒꯦ ꯍꯥꯏꯕ ꯋꯥꯗꯨꯕꯣ ꯂꯥꯏꯖꯅ ꯁꯣꯅꯤꯌꯥ ꯑꯃ ꯅꯣꯏ ꯁꯥꯔꯗꯣ ꯑꯗꯨ ꯀꯩ ꯃꯤ ꯀꯧꯒꯦ ꯍꯥꯏꯕ ꯀꯅꯥꯅꯣ ꯁꯥꯔ ꯄꯨꯟꯁꯤꯕꯔꯥ ꯄꯨꯟꯁꯤꯕ ꯀꯧꯕ꯭ꯔꯗ ꯑꯁ ꯑꯗꯨ ꯅꯨꯄꯥꯗꯣ ꯋꯥ ꯑꯩ ꯃꯉꯣꯟꯗ ꯀꯩꯅꯣꯝꯃ ꯈꯟꯖꯤꯜꯂꯛꯑꯦ ꯍꯥꯏꯕ ꯏꯁ ꯀꯥꯔ ꯇꯧꯗꯨꯀꯣ ꯑꯗꯣ ꯀꯩꯗꯣ ꯈꯜꯂꯛꯏꯕꯣ ꯈꯪꯗꯦ ꯅꯨꯡꯁꯤꯔꯛꯀꯦ ꯇꯧꯔꯤꯕ ꯑꯁ ꯋꯥꯊꯤ ꯇꯧꯗꯨꯀꯣ ꯋꯥꯊꯤ ꯅꯠꯇꯤꯌꯦ ꯃꯤꯅ ꯍꯥꯏꯁꯤꯕꯨ ꯅꯪꯅ ꯀꯩꯝ ꯈꯟꯕꯤꯗ꯭ꯔꯤꯁꯦ ꯀꯩꯒꯤꯅꯣꯕ ꯌꯥꯔꯦ ꯀꯩꯝ ꯍꯦꯛ ꯍꯥꯏꯖꯔꯔꯣꯏ ꯑꯩ ꯁꯣꯅꯤꯌꯥ ꯅꯣꯛꯂꯒ ꯕꯦꯃꯥ ꯑꯉꯥꯎꯕꯤ ꯅꯪꯅꯦ ꯍꯌꯦꯡꯅꯦ ꯑꯩꯒꯅꯦ ꯀꯣꯏꯕ ꯆꯠꯂꯨꯁꯦ ꯆꯠꯂꯣꯏ ꯃꯤꯅ ꯋꯥ ꯑꯃ ꯍꯥꯏꯕꯗꯗꯤ ꯊꯑꯣꯏꯅ ꯇꯥꯕꯤꯗꯕ ꯌꯥꯖꯔꯦ ꯈꯪꯖꯔꯦ ꯕꯦꯃꯥ ꯍꯌꯦꯡ ꯀꯥꯎꯅꯤꯀꯣ ꯀꯣꯏ ꯆꯠꯇꯣꯏꯅꯦ ꯀꯥꯏꯗꯅꯣꯃꯦ ꯁꯣꯅꯤꯌꯥꯅ ꯐꯣꯟ ꯀꯛꯈꯤꯕꯅ ꯍꯥꯟꯈ꯭ꯔꯦ ꯂꯥꯏꯖ ꯁꯨꯛꯇꯣꯛꯂꯒ ꯑꯉꯥꯎꯕꯤꯁꯤꯗꯤꯕ ꯁꯨꯅꯤꯇꯥꯅ ꯍꯥꯏ ꯇꯨꯝꯗ꯭ꯔꯤꯕꯣ ꯅꯪꯕꯣ ꯇꯨꯝꯃꯦꯅꯦꯅꯦ ꯃꯊꯪꯒꯤ ꯅꯨꯃꯤꯠꯅꯤ ꯂꯥꯏꯖ ꯌꯥꯍꯧ ꯉꯟꯅ ꯍꯧꯒꯠꯂꯒ ꯏꯃꯨꯡꯒꯤ ꯊꯕꯛ ꯄꯨꯝꯕ ꯂꯣꯏꯁꯤꯜꯂꯤ ꯑꯗꯨꯒ ꯃꯅꯦꯒꯤ ꯃꯅꯥꯛꯇ ꯂꯥꯛꯏ ꯅꯦ ꯇꯥꯕ꯭ꯔꯣ ꯍꯧꯒꯠꯂꯣ ꯄꯨꯡ ꯀꯌꯥ ꯇꯥꯔꯒꯦꯅꯦ ꯍꯧꯖꯤꯛꯄꯣ 5 ꯇꯥꯗ ꯉꯥꯏꯔꯤꯌꯦ ꯊꯦꯡꯒꯦꯁꯦ ꯍꯧꯒꯠꯂꯣꯕ ꯍꯣꯏ ꯍꯧꯒꯠꯂꯒꯦ ꯆꯥꯛꯁꯨ ꯂꯣꯏꯔꯕꯅꯦ ꯊꯣꯡꯕ ꯑꯗꯨꯏꯅꯦ ꯂꯥꯛꯀꯅꯤꯌꯦ ꯍꯧꯖꯤꯛꯂꯣ ꯂꯥꯛꯇꯣꯏꯁꯤꯕꯣ ꯍꯧꯖꯤꯛꯅꯦ ꯀꯗꯥꯏꯗꯅꯣ ꯅꯣꯏꯕꯣ ꯈꯪꯗꯤꯌꯦ ꯀꯗꯥꯏꯗꯅꯣꯗꯤ ꯀꯣꯏꯕ ꯀꯥꯏꯅ ꯀꯩꯀꯩꯅꯣ ꯃꯌꯥꯝ ꯍꯥꯏꯔꯛꯄꯅꯦꯕ ꯂꯥꯛꯑꯅꯤꯌꯦ ꯕꯦꯃꯥ ꯅꯪꯕꯨ ꯁꯨꯃꯥꯏꯅ ꯁꯨꯝ ꯂꯩꯕꯗꯤ ꯌꯥꯔꯣꯏꯅꯦ ꯀꯩꯅꯣ ꯊꯕꯛ ꯑꯃ ꯇꯧꯅꯕ ꯇꯧꯁꯤ ꯂꯥꯏꯔꯤꯛ ꯍꯥꯏꯔ ꯍꯩꯇꯕꯁꯨ ꯅꯠꯇꯦ ꯑꯁ ꯇꯜꯂꯦꯍꯦ ꯑꯩ ꯁꯨꯝ ꯂꯩꯖꯒꯦꯕ ꯊꯕꯛ ꯇꯧꯗ꯭ꯔꯁꯨ ꯑꯗꯨꯅꯤꯅꯦ ꯑꯩꯅꯦ ꯁꯨꯝ ꯀꯩꯅꯣꯝꯗꯤ ꯈꯜꯂꯤꯌꯦ ꯀꯔꯤ ꯈꯜꯂꯤꯅꯣꯅꯦ ꯅꯤꯅꯦ ꯀꯅꯥ ꯂꯩꯖꯗ꯭ꯔꯕꯁꯤꯡꯒꯤꯗꯃꯛꯇꯅꯦ ꯑꯩ ꯑꯣꯔꯐꯥꯟ ꯍꯣꯝ ꯑꯃ ꯂꯤꯡꯈꯠꯀꯦꯅ ꯈꯜꯂꯤꯌꯦ ꯑꯣꯏꯒꯗ꯭ꯔꯥ ꯑꯣꯏꯔꯣꯏꯗ꯭ꯔꯗꯤ ꯈꯪꯗꯦ ꯀꯩꯗꯧꯕꯩ ꯑꯣꯏꯔꯣꯏꯗꯣꯏꯅꯣꯅꯦ ꯅꯪꯒꯤꯅꯦ ꯍꯥꯏꯕꯗ ꯀꯔꯤ ꯋꯥꯠꯂꯤꯒꯦ ꯑꯋꯥꯠꯄ ꯑꯃꯠꯇ ꯂꯩꯇꯦ ꯄꯩꯁꯥ ꯍꯥꯏꯔ ꯂꯩꯇꯕ ꯅꯠꯇꯦ ꯅꯪꯒꯤ ꯉꯥꯛꯇꯅꯦ ꯂꯩꯔꯤꯕ ꯂꯝ ꯊꯨꯝ ꯄꯨꯝꯅꯃꯛꯁꯦ ꯅꯤꯅꯦ ꯑꯩꯁꯨ ꯌꯨꯝꯗ ꯁꯨꯝ ꯂꯩꯁꯤꯟꯕ ꯅꯨꯡꯉꯥꯏꯇꯦ ꯍꯥꯏꯗꯅ ꯗꯨꯀꯥꯟ ꯐꯝꯕꯒꯤ ꯋꯥꯅꯤ ꯏꯆꯥꯅ ꯑꯄꯥꯝꯕꯗꯣ ꯀꯔꯤꯅꯣ ꯇꯧ ꯑꯩꯁꯨꯅꯦ ꯀꯔꯤꯁꯨ ꯑꯊꯤꯡꯕ ꯄꯤꯔꯣꯏ ꯅꯤꯅꯦ ꯅꯪꯁꯦ ꯑꯁꯨꯛ ꯌꯥꯝꯅ ꯐꯔꯤꯁꯦ ꯀꯩꯒꯤꯅꯣ ꯑꯉꯥꯎꯕꯤꯁꯤꯗꯤ ꯃꯄꯥꯟꯗꯒꯤ ꯁꯣꯅꯤꯌꯥꯅ
ꯂꯥꯏꯖꯥ ꯆꯪꯉꯣ ꯏꯃꯨꯡꯗ ꯍꯣꯏ ꯍꯣꯏ ꯕꯦꯝꯃ ꯁꯣꯅꯤꯌꯥ ꯅꯪ ꯂꯥꯛꯑꯕꯣ ꯍꯣꯏ ꯃꯃꯥ ꯆꯪꯉꯣ ꯆꯪꯉꯣ ꯐꯝꯃꯨꯁꯦ ꯁꯤꯗ ꯉꯁꯥꯏꯅꯅꯦ ꯃꯥꯅ ꯅꯪ ꯂꯥꯛꯀꯅꯤ ꯍꯥꯏꯔꯛꯑꯦ ꯀꯗꯥꯏꯗꯅꯣꯅꯦ ꯆꯠꯇꯣꯏꯕꯣ ꯁꯣꯅꯤꯌꯥ ꯂꯥꯏꯖꯗ ꯌꯦꯡꯂꯒ ꯃꯃꯥ ꯀꯩꯁꯨ ꯆꯠꯂꯣꯏꯗ ꯏꯃꯥꯟꯅꯕꯤ ꯑꯃꯒꯤ ꯃꯌꯨꯝꯗ ꯆꯠꯁꯦ ꯍꯥꯏꯕꯅꯦ ꯂꯥꯏꯖꯅ ꯉꯥꯏꯈꯣꯅꯦ ꯅꯪꯕꯨ ꯆꯥꯛ ꯆꯥꯔꯛꯑꯕꯣ ꯆꯥꯔꯛꯇꯦ ꯁꯤꯗ ꯑꯩꯒ ꯆꯥꯔꯁꯦ ꯑꯗꯨꯒ ꯆꯠꯂꯁꯦ ꯍꯣꯏ ꯂꯥꯛꯑꯣ ꯁꯣꯝꯗ ꯉꯥꯏꯍꯥꯛ ꯂꯩꯔꯒ ꯃꯈꯣꯏ ꯑꯅꯤ ꯒꯥꯔꯤ ꯊꯧꯗꯨꯅ ꯂꯥꯛꯑꯝꯃꯤ ꯂꯥꯏꯖꯗꯤ ꯀꯗꯥꯏꯗꯅꯣ ꯈꯪꯗꯦ ꯆꯠꯂꯤꯕꯗꯨ ꯁꯣꯅꯤꯌꯥꯅ ꯃꯃꯥꯟꯅꯕꯤ ꯍꯣꯏꯗꯅꯤ ꯍꯥꯏꯔꯒ ꯂꯥꯛꯏ ꯁꯣꯅꯤꯌꯥꯅ ꯂꯥꯏꯖꯥ ꯀꯩꯅꯣ ꯌꯧꯔꯦ ꯀꯅꯥ ꯌꯨꯝꯅꯣ ꯁꯤꯕꯣ ꯃꯤꯒꯤ ꯌꯨꯝꯅꯦ ꯃꯤꯒꯤꯅꯦꯕꯨꯗꯤ ꯈꯪꯉꯦ ꯀꯅꯥꯒꯤꯅꯣ ꯍꯪꯕꯅꯦ ꯆꯪꯗ ꯆꯪꯈꯤꯁꯦ ꯑꯗꯨꯒ ꯈꯪꯅꯤ ꯈꯪꯗ꯭ꯔꯦꯗ ꯀꯔꯤꯅꯣ ꯅꯪꯒꯤ ꯉꯁꯤꯒꯤ ꯃꯑꯣꯡꯁꯤꯕꯣ ꯈꯪꯅꯤ ꯈꯪꯒꯗꯕ ꯀꯨꯏꯔꯔꯣꯏ ꯉꯥꯏꯍꯥꯛ ꯂꯩꯔꯗꯤ ꯁꯣꯅꯤꯌꯥ ꯍꯥꯏꯗꯅ ꯋꯥꯐꯥꯎ ꯉꯥꯡꯂꯛꯇꯕ ꯌꯥꯏ ꯀꯩꯒꯤ ꯑꯩꯗꯤ ꯉꯥꯡꯕꯤꯒꯦ ꯑꯗꯨꯝ ꯑꯁꯤꯕꯨ ꯁꯣꯅꯤꯌꯥ ꯀꯧꯕꯤꯒꯦ ꯌꯥꯔꯕ ꯌꯥꯔꯦ ꯅꯥꯀꯟꯗꯒꯤ ꯕꯦꯝꯃ ꯅꯣꯏꯕꯨ ꯀꯅꯥ ꯍꯪꯕꯅꯣ ꯁꯣꯅꯤꯌꯥꯅ ꯁꯥꯔ ꯄꯨꯟꯁꯤꯕ ꯂꯩꯕ꯭ꯔꯅꯤꯅꯦ ꯂꯥꯏꯖ ꯁꯣꯅꯤꯌꯥꯅ ꯄꯨꯟꯁꯤꯕ ꯍꯥꯏꯅ ꯀꯧꯕꯗꯨꯗ ꯉꯛꯅ ꯁꯣꯅꯤꯌꯥꯗ ꯃꯌꯥ ꯀꯥꯔꯒ ꯌꯦꯡꯉꯤ